Manipur lenga ki Horticulture and Soil Conservation loisang na sindu ngasi Kongampata mid lisingani trampan kungi makada lomi singda maru marang amadi kutsukulai singyen tokre. Ngarang Thobal District Police Commando gi kangbu amana nongmai lalon bani haiba Lilong Turel ahanbi yang bilekai da leiba mioi Muhammad Azad Khan atopa ming Ali Khan nongmai ga konana masagi memdu gi fagat pangangkre. Suspension of Operation Sugi Interlocutor Oiriba Bharat Sarkar gi mihut AB Mathur ngasi nungtil pung ama makhaida Imphal da thungnaragani mahakna hek thunglabaga su sanariba kuki laloba singa wari sanana ba thorang tokre. Eco Network na sindu ngasi lamyan basanglen da Right to Food and Climate Change haiba hiramda nongmagi oiba khana nenabagi thoram chathari. Friendly Environmental Warrior Few Jiribam gi mi kuntrana sabati mamangasi Siroi Festival saruk yanaba Imphal gi damag Jiribam thadokre. Makoy na Imphal da leiringai da Chief Minister amasung Forest Minister da memorandum pisin gadawri. BSF Meghalaya Frontier na lupa lising ani chapi gi jali not singa konana miyoy amangarang East Khasi Hills District agi fagat pangangkre. Farba miyoy adu Bangladesh tagi ni mangonda gi lupa lising ani henbagi jali not fangle haire. Mangonda gi lupa lak ani henbagi jali not fangle haire. Assam Police ki kangbu amana sathakiba operation da National Democratic Front of Bodoland NDF bigilan mi ama masing yamlaba kusukulai ga konana fagat pangangkre. Haukiba ningthaukaban mita Dimapur dage NSN IM gi kadarama nongmai ga korana fare farba mi adu tuan ba mi hat mi punda senai hairi ngarang numidang khudeng thabi sek posta leiba tarani thoisuba Assam Rifles ki kangbuna more dage Imphal tamna thorokwa eco van ama dage mioi ama lupa crore ani rong gi mamal oigada ba WI tablet amasung brown sugar ga korana fagat pangam kre hairi